Manipur da chahi ahum hena thokliba irang asiga mari leinana Center na Special Finance Package Speedana bagi Thourang Leibra haina MP Dr. Angomcha Bimol akoijam na ngasi chathakiba Parliament mifamda wahang oina pukatkre. MP Dr. Angomcha Bimol akoijam na aiba oina pukatkiba wahang sing adugi. Wahang sing adudi Manipur da matam sang na thokliba humanitarian amasung economic crisis asiga mari leinana Center na Special Finance Package ama pinana bagi khanaba leirabra karigumba khanaba leiragana package adugi component amasung implement tawbagi akaknaba matam ama khanganbiyo haibasini loinana Manipur gi economic fagatnaba IDP sing resettle tawbada Changadaba Senfam Amadi Anoba Punshi Mahing ama Sangwat Pagi Matangda Center na Assessment Tauba Leirabra Haiba Wahang Sing Asini. MP Dr. Angomcha Bimol Akoijam na Pukalakiba Wahang Sing Adugi Paukum Ministry of Finance ki Minister of State Pankaj Chaudhuri na Aiba Oina Pira Dunahai Special Assistant to State for Capital Expenditure Investment Scheme gi makada Ministry of Finance na Manipur gi damak ahenba allocation oina lupa koti chatret ki ayaba piba laikre senfam masi kumja lising ani kunga mga kunga taruki project chamagasup na mga gini masida lupa koti chahum gatara lag humfuga taruki senfam ahanba installment oina thadokre adumagpu Manipur lenga ki maikei dagi anishuba installment gi senfam thadorak na bagi wafam laktri Amaromda SASCI scheme gi makada Part X Pride of Hills haina mingthonba special window ama kumjal ising ani kungataru kungatare ki oina semle masida chatliba senba chahi asigi oina hill state singi mathau taba sing menkhat anabagi damak lupa koti lising kunga manga gi senfam haple Component asigi makada lakpa senfam sing mathau taba revenue expenditure da sizinaba yagani hairiba component asigi makada Manipur gi oina lupa koti lising ani chamri earn mark tauduna thamle masidasu natana India lengakna Finance Commission recommended grant Central Sector Scheme Central Sponsor Scheme amadi additional Central Assistant for External Aided Projects Singi Kuthangda Manipur lengakta mateng panglaga lakli kumja lising ani kun ga mathoi gi senba chahi dagi chatliba tha asigi tang manga faubada SASCI gi makada lupa koti lising ahum chanipan ga humfuga mapan lakh humbudra mari gi senfam kaithakre masida SASCI English ani kun ga manga kun gi taruki makada ahenba oina allocate tawkiba senfam adudagi kaithokiba lupa koti Chahumga tara lakh humfuga taruki senfam adusu yauri haina Minister of State Pankaj Chaudhuri gi paukum asina makatari